Parliament election mamangda CM na center da mitay gi ethnography amasung socio-economic report thabiyo WMC. Kumjali singani kuntarukta delimitation pangthok tringay gi mamangda mitay ni ST lista sa lawdrabade furup asigi saktam amasung apun bagi saktam da saung na singnarakan mitay maitay bu laibak asigi schedule tribe ki lista salan na bagi damag akan ba khongjang sing changsin dun lakli ba World Mitay Council WMC na handak pangthok laga da balaibak asigi parliament mikhal gi mangoy na union laigak ta mitay singi ethnography amasung furup asigi khwaidagi thengba socio-economic report ani chief minister na thabi yuai na phongdorok le WMC gi central executive committee gi secretary general yambe marun mitay na thadorok pa cherola man hawjik chief minister N Biren gi makhutta mitay lak taraga manga rom gi laibak leirabani haibase ningsing bi yuai na su phongdorok le cherola sina makhata na hai mitay sing na hawjik leiribase Manipur gi apun ba pak saw balam gi manungda sumnatagi chada manga dagi na taruk phawbugi area da ne adumoy namak Manipur gi lamit lon gi fiba maside hawki ba chahi khara sidang asaw ba mawong da ahong ba leirakle kumja lising amaga chamapan humbudraga mathoi da pangthoki ba mikok thiba gi matungin na Manipur gi apun ba mising gi manungda mitay na chada hompu oinamkhe adubu kumja lising ani taraga mathoi gi mikok thiba da de mitay sing gi masing asi chada ni fuga mari rom da hantarakre hai re masigi chapchaba maram de Manipur gi yellow mi wai naga furup ki miyoi sing gi masing dage migrant population na hendokre Manipur da naga furup ki miyoi sing na ani suba khwai dagi yamba furup oirambado haujikte illegal immigrant sing na lepta na changsilakpa na makhoi na masing hen khre hai re oirakleba phibam sing asigi mathakta lakleba kumjali sing ani kuntarukta de Manipur yauna laibak asigi assembly amade parliamentary constituency sing gi delimitation su pangthokadori bane Thabak asi pangthokpagi maramde masing hengalakpa na maram oiraduna assembly amasung parliament ki seat singi masing su hengalakadauri bane maram asina mitay sing na hawjik makhoi gi saktambo schedule tribe oiduna constitution gi makhada ngaklok pibagi tangai fadaba laire hiram asigi matangda su council asigi maikai dagi mitay singbu ST lista channabagi damak piriba rule singi makhada kadai fawa oithokpa leibagi haibagi matangda su thijin humjile hairaduna masidagi fanglakpa report singi matungin na Hawjik mitay na ST lista chanbada masigi damak piriba criteria sing loina magsuna laire haire kumjali sing ani kuntarukta laibak asigi delimitation pangthokodoriba sigi yenglaga de hawjik matam yamna phangdre hairaduna karigumba furup asina ST lista chalawdraba de delimitation pangthokpada mitay gi saktamda hena sathiba safu ama mayokna baga loina na Manipur gi apunba gi saktamda su khamthengna singnarakpa yai haire maram asina chief minister N Biren na parliament mikhal pangthokringai gi mamangda mitay gi ethnography amasung mitay gi khwaidagi thengba socio-economic report ani thabiyo haina su pungning singsilakle